ꯑꯩꯒꯤ ꯏꯆꯦ ꯑꯃꯒ ꯏꯇꯩ ꯑꯃꯒ ꯂꯩ ꯃꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕ ꯇꯧꯏ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯏ ꯅꯣꯡꯃ ꯂꯥꯏꯚ ꯑꯃꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯈꯤ ꯅꯨꯄꯥꯁꯦ ꯃꯁꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯖꯩ ꯃꯥꯒꯤꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯅ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯒꯤꯅ ꯚꯣꯏꯁ ꯗꯥꯏꯂꯣꯒꯀꯤ ꯑꯩ ꯏꯁꯥꯃꯛ ꯅꯦꯔꯦꯇꯔꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯥꯅ ꯀꯃꯦꯟ ꯇꯧꯔꯛꯈꯤ ꯕꯦꯃꯒꯤ ꯚꯣꯏꯁꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯃꯥꯅ ꯄꯤꯔꯛꯄ ꯀꯃꯦꯟꯇꯣ ꯏꯇꯩꯅꯁꯨ ꯎꯔꯕꯖꯥꯠꯅꯤ ꯏꯇꯩꯗꯨꯅ ꯍꯥꯏꯈꯤ ꯕꯦꯃꯒꯤ ꯚꯣꯏꯁꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯥꯅ ꯉꯥꯡꯕ ꯗꯥꯏꯂꯣꯒꯁꯦ ꯌꯥꯝꯅ ꯁꯦꯠ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯊꯦꯡꯛꯌꯨ ꯍꯥꯏꯅ ꯀꯃꯦꯟ ꯍꯟꯈꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯆꯥ ꯃꯆꯥ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯅꯕ ꯑꯗ ꯑꯩꯅ ꯍꯥꯏꯈꯤ ꯅꯪ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯌꯥꯎꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯌꯥꯎꯒꯦ ꯍꯥꯞꯄꯤꯌꯣꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯀꯃꯦꯟꯁꯤꯗ ꯄꯤꯔꯦ ꯁꯤꯗ ꯇꯦꯛꯁ ꯇꯧꯔꯣꯅ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏꯚꯁꯨ ꯂꯣꯏꯔꯦ ꯑꯩ ꯋꯥꯆꯞꯇ ꯑꯃꯨꯛ ꯆꯪꯉꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯋꯥꯆꯞꯇ ꯆꯪꯕ ꯃꯇꯝꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯇꯧꯔꯛꯈꯤ ꯍꯥꯏ ꯍꯥꯏꯅ ꯑꯗ ꯑꯩꯅ ꯃꯥ ꯃꯥꯟꯕꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯔꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯃꯥꯅꯤ ꯍꯣꯏ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯤ ꯒ꯭ꯔꯨꯞ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯦ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯇꯦꯛꯁ ꯊꯥꯅꯩ ꯃꯤꯡ ꯂꯩꯐꯝ ꯆꯍꯤ ꯂꯣꯏ ꯍꯪꯅꯔꯦ ꯍꯟꯕꯗꯤ ꯃꯥꯁꯦ ꯑꯩꯅ ꯍꯜꯂꯝꯃꯦ ꯃꯥꯗꯤ ꯍꯟꯗꯛ 11 ꯀꯥꯕ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯗꯤ 11ꯗ ꯇꯣꯛꯈ꯭ꯔꯦ ꯍꯥꯏ ꯑꯗ ꯃꯥꯅ ꯑꯩꯒ ꯃꯊꯪ ꯄꯨꯟꯅ 12 ꯀꯥꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯁꯜꯂꯛꯏ ꯑꯩꯅ ꯑꯁ ꯇꯜꯂꯦꯗ ꯑꯩ ꯏꯀꯥꯏꯔꯦ ꯊꯥꯔꯣꯏ ꯑꯗꯨꯝ ꯍꯥꯏ ꯅꯨꯃꯤꯠꯇꯨꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯇꯦꯛꯁꯇꯤ ꯈꯔ ꯑꯗꯨꯝ ꯊꯥꯅꯩ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯨꯛ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯃꯥꯒꯤ ꯖꯤꯑꯣ ꯅꯝꯕꯔ ꯑꯃꯗꯒꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯝꯕꯔ ꯈꯪꯗꯕꯁꯦ ꯀꯌꯥ ꯄꯥꯏꯒꯟꯗꯦ ꯅꯨꯃꯤꯠꯇꯨꯗꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯑꯩ ꯄꯥꯏꯔꯦ ꯑꯩꯈꯣꯏ ꯏꯄꯨ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤ ꯄꯨꯄꯨ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯩ ꯄꯥꯏꯗꯦ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯄꯒꯤ ꯃꯤ ꯈꯪꯗꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯣꯜ ꯇꯧꯔꯛꯑꯕ ꯐꯖꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯑꯩ ꯅꯨꯄꯤꯅꯤꯅ ꯈꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯃꯔꯝꯁꯤꯅ ꯑꯣꯏꯔꯒ ꯑꯩ ꯅꯝꯕꯔ ꯈꯪꯗꯕ ꯀꯣꯜ ꯑꯝꯇ ꯄꯥꯏꯗꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯩ ꯄꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯏꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯉꯥꯡꯈꯤ ꯄꯨꯄꯨꯗꯣ ꯑꯅꯥꯕ ꯍꯦꯟꯖꯜꯂꯦ ꯅꯪ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯌꯥꯝꯅ ꯆꯩꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯄꯨꯄꯨꯒ ꯎꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯄꯨꯄꯨꯗꯣ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃ ꯆꯠꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯀꯞꯈꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯝꯕꯔ ꯈꯪꯗꯕ ꯀꯣꯜ ꯂꯥꯛꯑꯁꯨ ꯑꯩ ꯑꯗꯨꯝ ꯄꯥꯏꯈꯠꯂꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯡꯉꯛꯄꯁꯤꯡꯗꯣ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯈꯤꯗꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯁꯥꯎꯒꯟꯗꯦ ꯁꯥꯎꯕꯁꯨ ꯍꯩꯇꯦ ꯅꯨꯄꯥꯗꯨꯅ ꯂꯥꯁꯇ ꯐꯣꯟ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯃꯥꯅꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯈꯤ ꯅꯣꯡ ꯅꯤꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯏꯕꯥꯅꯤ ꯇꯦꯛꯁ ꯊꯥꯅꯩ ꯅꯨꯃꯤꯠꯇꯣ 2022ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ 31ꯅꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯅꯤ ꯑꯩ ꯅꯨꯃꯤꯠꯇꯣ ꯄꯨꯡ 12 ꯇꯥꯕ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯩꯒ ꯇꯦꯛꯁ ꯊꯥꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯧꯅ ꯇꯧꯔꯛꯈꯤ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯩ ꯈꯪꯖꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯈꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯈꯪꯖꯟꯅꯗꯦ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯅꯪꯅ ꯀꯩꯅꯣꯗꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯋꯥꯗꯤ ꯁꯨꯡꯉꯥꯏ ꯍꯥꯏꯗꯅ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯗꯤ ꯂꯧꯅꯨꯀꯣ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯏꯕꯥꯅꯤ ꯈꯪꯅꯔꯁꯦ ꯅꯪꯗꯤ ꯑꯩꯅ ꯍꯜꯂꯦ ꯅꯪꯒ ꯂꯦꯡꯒꯥ ꯆꯥꯟꯅꯕ ꯑꯃ ꯌꯦꯡꯉꯣ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯅꯨꯡꯁꯤꯕꯗꯕꯨ ꯆꯍꯤ ꯈꯥꯏꯕ꯭ꯔꯣ ꯆꯍꯤ ꯈꯥꯏꯗꯦ ꯍꯥꯏꯅ ꯏꯕꯥꯅꯤ ꯑꯗꯨꯃꯛ ꯇꯦꯛꯁ ꯊꯥꯅꯩ ꯄꯨꯡꯁꯨ 12 ꯇꯥꯔꯛꯑꯦ ꯏꯕꯥꯅꯤꯃꯛ ꯍꯦꯄꯤ ꯅ꯭ꯌꯨ ꯌꯔ ꯍꯥꯏꯅ ꯋꯤꯁ ꯄꯤꯅꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯊꯦꯡꯉꯦ ꯇꯨꯝꯃꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯔꯅꯤꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯅ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯈꯤ ꯃꯗꯨꯗ ꯃꯥꯅ ꯒꯨꯗ ꯅꯥꯏꯠ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯣ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯣ ꯃꯥꯁꯨ ꯊꯝꯈ꯭ꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯗꯨꯝ ꯇꯨꯝꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯈꯔ ꯐꯥꯎꯔꯛꯑꯦ ꯅꯦꯠꯇꯣ ꯑꯣꯟ ꯇꯧꯔꯒ ꯋꯥꯆꯞꯇ ꯆꯪꯕ ꯃꯇꯝꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯇꯧꯔꯝꯈꯤ ꯑꯩꯁꯨ ꯃꯣꯔꯅꯤꯡ ꯍꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯩ ꯈꯜꯂꯒꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯍꯣꯏ ꯌꯥꯔꯦ ꯑꯗꯣ ꯅꯨꯡꯁꯤꯅꯔꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯝꯃꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯁꯦ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯍꯣꯏ ꯍꯥꯏꯔꯛꯈꯤ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯩꯅ ꯌꯥꯕꯗꯨꯗ ꯑꯩꯒꯤ ꯐꯣꯇꯣꯁꯦ ꯃꯥꯒꯤ ꯋꯥꯆꯞꯇ DP ꯊꯝꯈꯤ ꯉꯥꯏꯍꯥꯛ ꯏꯕꯥꯅꯤ ꯁꯨꯝ ꯇꯦꯛꯁ ꯇꯧꯅꯩ
ꯑꯗꯒꯤ ꯃꯥ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯐꯣꯇꯣꯗ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒ ꯁ꯭ꯇꯦꯇꯁ ꯊꯝꯂꯛꯑꯦ ꯃꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯛꯈꯤ ꯃꯐꯝꯗꯣ ꯌꯧꯕꯒ ꯑꯩꯉꯣꯟꯗ ꯌꯧꯔꯦ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯈꯤ ꯃꯐꯝꯗꯣ ꯌꯦꯡꯍꯜꯂꯤ ꯃꯥꯒ ꯑꯩꯒꯁꯦ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯈꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯋꯥꯔꯤ ꯄꯥꯛꯅꯗꯤ ꯁꯥꯟꯅꯗꯦ ꯔꯦꯀꯣꯔꯗ ꯂꯧꯕ ꯇꯧꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯄꯥꯛꯅ ꯐꯪꯗꯦ ꯑꯩ ꯃꯉꯣꯟꯗ ꯋꯥꯁꯨ ꯂꯣꯠꯇꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯔ ꯂꯩ ꯃꯈꯣꯏꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯗꯥꯇꯣꯟ ꯍꯥꯏꯅ ꯀꯧꯏ ꯑꯩ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯣ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯗꯥꯇꯣꯟ ꯈꯛꯇꯅꯤ ꯑꯩꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯆꯥꯌꯦꯡ ꯇꯧꯈꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯝꯕꯔ ꯑꯃꯗꯒꯤ ꯃꯉꯣꯟꯗ ꯇꯦꯛꯁ ꯊꯥꯈꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯁꯥꯔꯒ ꯗꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯑꯩ ꯃꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯈꯪꯅꯔꯁꯦ ꯉꯥꯏꯈꯣ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯣꯏ ꯉꯥꯏꯒꯦ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯀꯅꯥꯗꯒꯤ ꯂꯧꯕꯅꯣ ꯗꯥꯒꯤ ꯅꯝꯕꯔꯁꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯧꯊꯣꯛꯄꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥ ꯊꯥꯖꯈꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯇꯧꯔꯛꯑꯦ ꯍꯥꯏꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯈꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯏꯕꯥꯅꯤ ꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄ ꯈꯤꯇꯪ ꯁꯪꯕꯗ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯅꯒ ꯋꯦꯇꯤꯡ ꯂꯩꯕꯁꯦ ꯃꯥ ꯌꯥꯝ ꯁꯥꯎꯈꯤ ꯃꯥ ꯁꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯃꯥ ꯑꯗꯨꯝ ꯇꯥꯍꯟꯈꯤ ꯐꯣꯟ ꯄꯥꯏꯍꯟꯈꯤ ꯅꯣꯡꯃ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤ ꯈꯪꯅꯁꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯈꯤ ꯑꯁꯦꯡꯕꯅꯦ ꯑꯩ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈꯤ ꯃꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯈꯟꯈꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯄꯒꯨꯝ ꯇꯧꯈꯤ ꯀꯗꯣꯝꯗꯒꯤ ꯄꯥꯏꯔꯛꯄ ꯑꯉꯥꯎꯕ ꯅꯨꯡꯁꯤꯅꯣ ꯈꯪꯗꯦ ꯏꯕꯥꯅꯤꯒꯤ ꯃꯔꯤꯕꯨ ꯍꯨꯝꯗꯣꯛꯄꯤꯈꯤ ꯃꯥ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯇ ꯊꯥꯖꯗꯦ ꯅꯨꯃꯤꯠꯇꯣ ꯑꯩ ꯋꯦꯇꯤꯡ ꯇꯣꯏꯅ ꯂꯩꯈꯤ ꯑꯩ ꯋꯥꯔꯤꯒꯤ ꯃꯤ ꯈꯔ ꯄꯥꯎ ꯐꯥꯎꯅꯕꯅꯤ ꯑꯗ ꯃꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯖꯥꯠꯅꯤ ꯋꯦꯇꯤꯡ ꯊꯦꯡꯅꯔꯦ ꯑꯩꯁꯨ ꯁꯣꯟꯗ ꯃꯔꯨ ꯑꯣꯏꯕꯒꯤ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯥꯅ ꯇꯧꯔꯛꯄ ꯐꯣꯟꯗꯣ ꯄꯥꯏꯍꯧꯗ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯥ ꯁꯥꯎꯅꯤꯡꯕꯒꯨꯝ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤ ꯑꯩ ꯑꯁꯦꯡꯕꯗꯣ ꯃꯉꯣꯟꯗ ꯄꯨꯝꯅꯃꯛ ꯍꯥꯏꯈꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ ꯑꯩꯅꯗꯤ ꯈꯜꯂꯦ ꯑꯩꯅ ꯋꯦꯇꯤꯡ ꯂꯩꯕꯒꯤ ꯃꯥꯅ ꯁꯥꯎꯔꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯋꯥꯔꯤꯒꯤ ꯁꯀ꯭ꯔꯤꯞꯀꯤ ꯃꯇꯥꯡꯗ ꯁꯥꯟꯅꯕꯅꯤ ꯑꯩꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯅꯤꯡꯒꯨꯝ ꯉꯥꯡꯅꯤꯡꯗꯒꯨꯝ ꯌꯥꯝꯅ ꯍꯩꯅꯤꯡꯗꯒꯨꯝ ꯇꯧꯔꯛꯈꯤ ꯑꯩ ꯃꯥꯒꯤ ꯃꯇꯧꯗꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯌꯥꯝꯅ ꯀꯞꯈꯤ ꯊꯧꯕꯥꯜꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯃꯥꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯃꯥꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯩ ꯗꯥꯇꯣꯟꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯣꯐ ꯂꯩꯔꯝꯂꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯇꯦꯛꯁ ꯊꯥꯏ ꯗꯥꯇꯣꯟꯗꯣ ꯐꯣꯟ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯐꯣꯟ ꯑꯣꯐ ꯊꯝꯖꯟꯈ꯭ꯔꯦ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯥꯅ ꯇꯧꯕꯗꯁꯨ ꯐꯣꯟꯗꯣ ꯆꯠꯂꯝꯃꯒ ꯑꯣꯐ ꯑꯃꯨꯛ ꯊꯝꯈꯤ ꯅꯨꯃꯤꯠꯇꯣ ꯃꯥ ꯋꯥꯍꯩ ꯑꯃꯐꯥꯎ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯗꯦ ꯑꯩ ꯃꯥꯒꯤ ꯀꯣꯜ ꯇꯦꯛꯁ ꯀꯌꯥ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯑꯔꯦꯝꯕ ꯇꯥꯈꯤ ꯑꯩ ꯆꯥꯛ ꯆꯥꯕ ꯐꯥꯎ ꯌꯥꯈꯤꯗꯦ ꯀꯞꯅ ꯀꯞꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯦꯛꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯜ ꯇꯧꯏ ꯑꯣꯐꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯩ ꯃꯉꯣꯟꯗ ꯇꯦꯛꯁ ꯇꯧꯏ ꯗꯥꯇꯣꯟ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯀꯤ ꯈꯜꯂꯗꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯌꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯍꯜꯂꯛꯑꯦ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩ ꯀꯅꯥꯝꯇꯒ ꯄꯥꯎ ꯐꯥꯎꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯀꯩꯅꯣ ꯗꯥꯇꯣꯟꯗ ꯑꯩꯅ ꯀꯔꯤ ꯁꯣꯏꯈꯤꯒꯦ ꯀꯔꯤ ꯂꯥꯟꯈꯤꯒꯦ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯈꯪꯍꯧꯗꯅ ꯂꯩꯊꯣꯔꯛꯄꯁꯤꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯈꯤ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯀꯞꯈꯤ ꯑꯩ ꯏꯁꯥꯁꯦ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯋꯥꯔꯤ ꯔꯦꯀꯣꯔꯗ ꯐꯥꯎꯕ ꯂꯧꯗ꯭ꯔꯦ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯥ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯇꯧꯔꯛꯏ ꯃꯥ ꯁ꯭ꯀꯨꯜ ꯆꯪꯗ꯭ꯔꯦ ꯍꯥꯏꯅ ꯏꯕꯥꯅꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯇꯁꯦꯡꯅ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦꯅ ꯅꯪ ꯈꯜꯂꯕ꯭ꯔꯣ ꯑꯩ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯋꯥ ꯂꯧꯀꯅꯣ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣ
ai nangonda kaisu saurui ma pathwai nungaitaba male kapakhi ai sumagi mataududa yam nungai khite ai su kapki ekhoini punna kapminakhi ai nangonda sauningba waroba karisu leite adubo nangna ai si yauna nusibibisida ai warise nangonda haiba ngamdre asi haramlaga ma kapakhi ai wakhanda jingnaba kharadi phawre aina sum kaplabadi magi waje hayu yaro khangi aduna ai kapado khangzale aina monda haiki nangai gonda walokano asengbado dum hayo phare ai nangna habizo yage nang hainingi bawado adum hayo ai mamangda nupi ma khangnarame maga igese yekne aduna ibani lapna khibani ngarang ma ingonda text tawre paw phawre ai ka kainarati ma sini hai ai kedobdoino khangdre wado tabada ai khanghaude khonsen thokna kapki aina kapa phasilaga hangi nang madi nusibra haina maju nusi harake nupido tube thadone so hare ai khumpham khangkhide khanpham khangde ai phone do kakthale ai yamna kapki adobo aina khalake nupidudi maga hana nusinarapane adugi sumathakta tube exam thadoine ai ga datonga khangnarabadi nupido mahimasing tambada exam da sorokpa yai hana aina khanki dato nasu wari sanabada hairaki maga iga khangnaragana magi exam da sorakani magi maongdo aingonda lapthokina sumali ai khanba yaba khalaba matungda mangonda phone tawe ma pare aina haiki nang maga fasana khangnaro aidi lama khangda thengnarakpani nang kaisu khaluno aisu khandre nang aibu waronu ko nungsi ka hobibasu ainane lapthobibasu aine yam phate aije papuni haraki kaigi papno pa kaisu puro nakoyani su nungaina leyo nungsi panthung yoba ngamjaro ado nang aibudi waronu ko waraudie kaigumba mana nangbu mirai raati nang aigi nakta amu halau ko hairaga ai phone do kakthale ai yam kapki numitudagi ai nungaibon khangdana leraki matam kara hawkre daton do noma text tawre nangi number je kaage ai nupi amatagi number haproin haraki ai su text ta hale phare ka o haina aduga aigi number do block thamkhre ai yam nungai khite adubu yam henadi khanjiludre imanaba male maje writer oine lebini ibani pawkhar kha phawnai magi script aina dialogue tawi magi wari engonda sai aigi wari su mangonda loine sai ibani khanghaudana nusinarki aisu mana ibu yam nusibibaduda aina su mabu khanjai aiga maga akhoinigi nusinabase friend kaina su khangdaba leite aduki matik nusina habe yai mana aigi mingse nusina biam haina kawi maga iga thengnabadagi aigi awaba pumba kawki adubu aina datongi nusibadi aigi thamoida aduma mami tari phana oidana su ai handa khangnabada dase mirai ge khande ai mabu yam nusire adubu akiba madi isada aduma phawe dadaga aiga se ye orame ye thopasina maram oraga ai yam pakhase ibani gi maridi noma noma gi thasanaba nusinaba hengalae dadaga aiga thunaba soijage dadaga aiga nusine habase daton su khange maga khangnaba nupido kainaren hai ngara magi every story da manupi thajadabagi story thamle caption da nupi se thajaba yabna te haina ada aina reply pibane nangangang oiri larikana paw haina maju message phat hale nangdi nusinabada kaina dabu oyuko aisu ojage haiki mama sanadi khangjaba jani aduga amu hare aina asengba nusibabu mirai rubagi ngasidi madugi pa phangle haina aina amu asumna haiki kem khangano nungaina laito nangbu nusiba ama soidana lakini haina ai maga text thana baje hanagi awabada nishingle biju taraki maju kekino khara hare ai text 100 aina dato nusiramasu hojikti dadana yam hengkre aigi damakta lobiba care myamse yam nusi hojikti aisu magi damakta leble matang asida wari asi mayamda tahanjaba lojare mayamna channel asibu nusibiduna like share amadi subscribe tobiramu aroibada mayam punamak pukhoramsari